Kuki singna Namna Khudaba Mafamda election duty Pirkapabu Yaningdaba Fongdokhre police personnel sing Khongzang April 16 pangthokadoriba Outer Manipur Parliamentary Constituency gi Mikhalda Manipur Police ki personnel kaya Tamenglong District duty pisilakpagi mayokta Manipur Police personnel sing ngasi Khongzang ngasi ni taipa chuthekta leiba GP Women's College mamangda masing yamlaba maitai personnel singna Yaningdaba Khongzang kiba aduga mari leinana police personnel amana phongdorakhibada Mikhal asigidama Kuki singna Namna Khudaba Mafamda mathau taunanaba police personnel chaniga humfu duty pirakhi madugi manungda maitai community ki personnel chamaga maudra teret yauri makhoi mathau tawbada yaningdaba natte adumoinamak election ga mari lenana duty pigadariba mafam adu ka hena layrakta leitaba natraga Kuki singna masing yamdana Khudaba mafamda piyu haibani Anisuba tangkaki oina Outer Parliamentary Constituency gi Assembly Segment 12 da Mikhal pangthokadabani District Nipan gi manungda leiba Assembly Segment sing aduda duty pibada khudong thiba thokloidaba yenglaga pifam thoi Hauzik Kuki amasung maitai gi marakta thorakliba irang asida Manipur Police personnel mapan yauna miyoi chani ga kunganithoi gi punsi mangkhrabani Tamenglong District da chatpa haibadu tangai fadana Kuki singna Namna Khudaba Kangpokpi District fauduna chatpatai Oiriba fiba masi mapung fana tangdulay taba oidribana tangai fadana election duty pibada yengsinbiyu hairi